Naga taruk pharaga hatpegi NI ki kesta Christian onkrava Meetei Manau Lairon by Fakuldi Fari. Thawal district ki Khangabok the Laiva NI ki special court potokre. Zulai Kungamati Faw NI and Amakuki custody da Rimalokri. How kiba me Taragum the Ginumit Junglak Paduai the Kankopi district ki Gamnoms Raimana PS ki jurisdiction manung saliba Lairon by Fakuki Kulashigi Muising Maru and a piecing na. Hana Paraba Matunda Cookie theories Kupu Amana Mapam Adudegi Numit Mamit Amasum Makut Pulaga Tuan Maikay the Pukiba Nagamisam Taragani Manung that Nupi Taragani to Tadurakrabasu Matam Sangna Langla Langzin Losinduna Tamlakiba Pasta Ani Yauna Nagamisam Nupataruki Haksang Miatina Hatuk Lambadigi Makoi Bufadun Pukiba Kulasigi Mapam Amadigi Pankiba Taudokshingi Matanga NI and a local Pakieski investigation da Saikiagi Mamangdagi Kulasida Lairakpana Natana, Christian Lining Lokraba, Meetei Manau Fakri, Police na social media upload torak po wapam singi matung ina makoigi lazava sourcing gi input singi yumpam oiduna. Police na NIA amasum CRPF ko kusam na tuna satakiba akan na po operation da Lairon by Pikul gi nagamisam taruk paraga hatpigi thadok to CNBgi maralda Meetei Manau usipaban hari. Parabasindi Pradip apopa tomba amasuma ki loinabi aying bikawi hari. Makui any Pavaga Loinana, Matau Davati, whom big tabak Amazon port chasing, sister open a single Hatkhre henna Fondorakli. Manipur police na social media platform Fondorak Wapamashigi Matungina Posesina, Taudu Wasigi Matana Punky reports in Gimatungina, Makui any Ayuk Anganbada, combined force kitim na Lairon by Pekul de Gipavanedi, Paraba, Meetei Manau Manunda, Pradip Hari Bamuashigi, Apokwi Maming, Watam Tombikawi, Shekmai. PS ki manung sanba senjam sirang maning lekai de leramani maki apokpana senjam sirang maning lekai digi babita kaubi nupi amaga yumban minaraba matungda Pradip amasum maki Robin kauba manau nupa ama pokhibani dubu ngasi pharaba Pradip na sahi marirom surakpada maki apokpa amasu apokpi kainaki masidigi maki mama babitana ma amasu manau nupa Robin puraga mapam da lekibani Adubo matam kra mapam de Lairam laga maki apokpi mamana Pradip amasum Robin Puduna Lairon by Pikul de Laibagaloina Christian Lining Loki Benhedi Pradip na Mayu Makay Pan Yaraglaba Matamda Patsoi PS Manung Sanba Kaidem de Gi Nashimaka Paminariba Aying Bigi Yumban Minaduna Masanupi Amasum Masanupa Amalekibeni Amaromda Pradip ki Manaunupa Robin su Laimakong de Koki Ningol Amaga Yumban Minaduna Masanupa Amapoki dubu Mahakti Me English ngani kungo humdoi digi Kangluk Masil Irang Horakpadigi Lairon Bepekul Hadok Lamlaga Senjam Sirang Rom that Lanselaki Maki Masanupa Pradip na Kulasida Yohoki Benhedi Lana si kansilakpadigi Pradip ki apokpa watham tombigi manaunupa mahakina makuragi senjam sirang maning laikai da leiba W Zotin gi yumda koki militant singna drone bombing sa tharakpadigi makuragi masanupa soktun hauzik phawba makhatana laying lakdiben heri ngarang thaudo sigi matang da NI na lokhatpa case ka madi lainana pharaba Pradip amasuma ki loinabi ayingbi Lairon by Fakuki kulda lairakpadigi khulasibu konsiliba 57 saitu assembly constituency ki electoral roll maming yauribani electoral roll adugi 1 Lairon by Pay polling station ki manung sana Meetei Manau asigi house number 37 da lairakibani haina su yauribani Nagamisam sing phadana pukibagi mayokta konsa khulgi belesip di Adam liang mai sekuntraga marina mathangi numita sekmai PS ta complaint report ama file dokibani report asigi matungina PS asina wakat adubu official Izahar oina laudana 0 FIR number 00 clause 7 clause 5 2026 my PS under section 140 clause 3 143 127 clause 6 310 clause 6 BNS lokotibani adubu thaudo asi gamnom sarpaimana PS ki manung sanbadigi sekmai PS na haiba PS asida case asi transfer tokibani sekmai PS na transfer torakpadigi gamnom sarpaimana PS na case FIR number 25 clause 5 2026 under section 140 clause 3 143 127 clause 6 310 clause 6 BNS register tawagaloina case asida UAPA ki section 16 clause 1B hapsilakibani gamnom sarpaimana PS na case asi lokhalabasu lainga ki home department me kunga mga English ngani ka kunga tarukta Ministry of Home Affairs ki counter terrorism and counter
radicalization CTCR gi joint secretary da ayib siro lama pi duna case asi NI da khusin hanbinaba haijakibani lengana ministry da haijabiki matungina ministry na jun manga english ngani kunga torokta order number 11011146 2026 thoktuna case asi NI na khutpai na ba khangalakibani Home Ministry ki order matungina NI na thaudu asigi matangda regular case number 7 of 2026 lokhalaga masigi investigation chatharkhibani Naga misam sing phakibagi matangda High Court of Manipur urkhul gi hungpung kuldagi Timma Khapai se yangkhai ga mathoi apokpa Francis Khapai ko bamiwe mana PIL number 8 of 2026 file toraktuna Naga misam taruki khungul libina ba wakalakibani High Court file torakiba PIL adugi paragraph number 8 the paraga porurabat yaukhibi beniliu thiu mai ko binupi amana makoi bu phaba lairon bai pheikhulgi ayingbi amasuma ki mapureba pradip yauna hoinu ko bi khulsiki miyoi sing yawe amasum masakhang haina phongdokhibani PIL sigi wail satharakpada chief secretary gi maikedi gi court submit tarakhiba status report action taken report amada PIL sida ayingbi pradip amasum hoinu ko binupi ama masakhangi haina palakhibagi matangda investigation sa thaba mathau tari herakhibana loinana NIA na aphangba evidence sing examine tawri amasum mari lenaba material singsu verification tawbaga loinana thabak sing asigi aroiba masak yoroktri haina phongdokhibani matang sida panba yabdi PIL asigi paragraph 10 nagami samsung bu pharaga pukiba miyoi singi marakta laimakhong police outpost ta posting leiba Thangin Lin Kauba police personnel ama yawi hainasu High Court ta phungdorakibani namit adura lairon bai Meetei-kuki khuldagi mamit amasu makut pullaga phaduna pukraba matungda mihati na hatoknaba Naga misam taruk aduna konsa khuldagi Reverend Dr. Manu Thiomai se nifugo manga Fenrongwi Thiomai se nifugo humdoi Fenri rung sawang se kuntraga taru Kaliwangbom abon mai se kungo humdoi Dilip Thiomai se kuntraga humdoi amasum Zunadagi pastor Ken Pebok se kungani pani Makhoi taru ke haksang phangwadagi Jenims ki medical sangna puraktuna postmortem examination pangthoklabasu United Naga Council UNC yauna Naga miyamna mihata sibu yaningdaba phongdokpaga loinana thaudo asida sienaba sing phadriba phawba makhoi haksang sing lauduna aroiba mathomanga pangthokloi hairakpadagi ngarang phawbada haksang sing asi medical sang asida thamlaklibani High Court of Manipur file torakhiba PIL asigi haujuk phawbagi oina ikon konba wayel mamang thagi kungani thodi Chief Justice M Sundaram Justice Ebimol gi bench na lakhutuna khandarakpada PIL asigi respondents gi manungda ama oiriba NI gi maikida lepa council case asigi action taken report court submit torakpa ngamnabigi da matam khara sangna PBU haijarakpada court na so ayaba pidaduna mathang thagi kungan marida NI gi maikidi case asigi action taken report court submit toraknaba direction pikibaga loinana makhata ba wail numit asida chathagani haihibani Manipur Tribal Development Corporation ki Employees Association hai Chairman Nemcha Kipgen unanaba kangpokpi Guwahati amasum Delhi da satkadra tolop su phangdaba tha tarahumdai shuri Manipur lenga ki Tribal Affairs and Hills ki makhada masak naiba work agency am oirakliba Manipur Tribal Development Corporation Limited MTDCL ki Employees Association na Tuan demand mari lenaba authority de takseladuna sanction ki wakat khongjang corporation asigi mathau tarak pathabak thoram singidama chairman oiribi deputy minister Nemcha Kipgen unana bagidama corporation asigi employee sing kangpokpi Guwahati natragana Delhi de setkadra haina wahang hanglakiba loinana employee sing mamang tha jun phawbada tolop phanglakta tha tara humdoi sure haina pawmi sing phongdokri Ngarang lampel part laiba corporation asigi employees ng sanction ki wakat khongjang de employees association ki general secretary mayang lamam jagat chandra na pawmi sing hai employees sing na mayong narakliba Khudong sada ba sing matang mamang thagi taran ni thoida corporation asigi apunba staff sing mi pham ma pangthoktuna warep khara lokhi warep sing adugi matungina thabak tu on thokpina ba governor minister amadi chief secretary da aiba sirol piduna taksinjaki sirol adura corporation asigi chairman oibiri deputy minister bu staff amana file process ki natragana welfare gi matangda wari sananingba matamda pau phaunaba amasum communicate tawba ngamdri maram asina corporation asida employees na phangba ngamjagadaba chairman ama sindokpi waki
Demand asi khakta tana lenga na corporation sida lupa crore amagi senpam grant in aid oina piraklibasi kakthat pigano amasu masigi mathakta lupa crore ani sunaba pibiyu corporation asigi atopa maphamda anova subsidiary office hangba yaroi amasu mamang tha phawbada phangdriba tha tarahumdegi torop pithokpiwaki employee singi demand sing asi lenga ki maikei tabi raktabadigi non staff singi mipam ama pangthok tuna khongjang sanction baga loinana matam kaktana pen down strike sanction ba hauraki saliba tha July yauraga di tolop phangdaba apunba tha masing taraga mari suragani employee singi awaba ubibigi mahutta ngammi habigi matagum tha sigi amado office sigi additional staff launabigi order pauksi sing da phulak pathingare staff sing adu additional chief engineer amaga account officer ama launa begini hariba khongpha masi handokpiyu maramdi kumja english singaniga kunga mathoi kungani thoida thabaktegi potha khraba miwe mabu office asigi chief engineer oina hapsilakpagi wathok sauna lekhrabani staff singi pe hengat piba masum matam sana pithokpa ngamdringeida anauba hapsinba yaroi anauba additional chief engineer hapagi panam karino hangladuna hauzik leiriba chief engineer asina cooperation sigidi khwaidigi matik sarabani mahaki makhada AC Mari Laina additional chief engineer hapsalakpa yaroi hairaduna chairman OBDB ma unanabagidamok makoi kangpokpi Guwahati natragan Delhi da satkadra haina hangladuna hauzik piriba tolop asisu taruk supa pay commission gini tare supa pay commission gi phangdri duga sei kunga manga hena work stars thabak tawjarakpa staff singsu laidi haina permission da phongdokhi Defense Council convict amabu masagi sei sam hele khoidigi yangbu sarak pibiu haijarabus kona sei kungi phadopikri sei tarahumdogi mamang mima nadrabi nupi masa amabu ikai khumnaba mangan bikhi ba haujingna migi mating yaudana mathanda satpa ngamdraba ahal ama kona phadopiri ngasi phawgi Manipur gi criminal trial case ngi manungda ahanboina mima nadrabi nupi masa amagi ikai khumnaba mangan bibadegi kona conviction pirab alama court masa laktabadegi warrant of arrest issue tawraba matungda pangthokpama ki fadoki matam lapthokpagi sentence hearing the maki defense council na ahal asi haujikti sei sam heli hairaduna khwaidigi yango sera masum fine pibinaba prayer tawraba W tonen maitegi fast track special court number 2 da ngasi chatakhiba sentence hearing da convict ahal asi sahi kungi fadokpi khibaga loinana lupa lising kungi senpamsu fine oina pinana bkhankhri ngasi lamphel part court complex ta leiba court asida pangthokiba sentence hearing gi order matung ina sahi tara sahi kungi phadokpi raba ahal asigi maming MD kora apakpa lekhidraba iboton khawi lelong sangom sang sukla karong dagini haujingna lelong singham da leibane hari magna ngasi dagina sahi tarahumdo henbigi mamang January 18 English nganiga tarahumdo da maka irap lapna dana leiminaba mimanadra binupi masa amabu victim asigi imungi miyoising thabak inkhang sathoknadringa gi Khudong sa bloroga ikaikumnaba manghan bikhibane thagdo asigi matangna victim nupi masa asigi apokwi mamana Thobal PS ki OC da complaint report ama file torokhibane report asigi matungina police station asina Indian Penal Code की section 448 अमसुं Proxo Act 2012 की section 4 की मखादा case FIR number 26 clause 1 2023 register तौदन लखट खिबने हरी security review Cobra Kangbu na lusingduna hena kangkhatpa mawngda operation sing leptana sathadari Manipur ki Home Minister Govidas Konthaujam na CRPF ki Director General Gyanendra Pratap Singamas atai senior officer singa loinana state asigi oiriba security ki phibam review tawkhibaga loinana security agency singi marakta coordination hena ka hanana ba wafam sing naina khri Ukhrul district military singnaba sing landarak par Assam Rifles personnel ani sikiba thawdo adugi matungda pung nifuga nipan gi manungda July 4 na pangthukiba mifam adugi matangda X ta thagalakpa post ta Govidas Konthaujam hai magna CRPF ki Director General Gyanendra Pratap Singha ga loinana Special DG Operation Bitul Kumar Special Director General Northeast Zone Raja Srivastava Inspector General of Police Manipuramas Nagaland Sector RN Das amasum DIGS ki singaga mifam pangthoki mifam adu yamna mahi yanbani haina minister na phongtokladuna state asigi hauji oiriba security ki phibam asida miyeng thamlaga changsikhi state asida tungkoina ingtappa lakhananaba amasum security ngaksin ki phibam phakhananaba operation ki sem saba loinana security coordination hena kanghananaba state na khongpham sena lepli Leba si kananaba masu Manipur gi miya mungak siena na bohwana bada CRPF na kathok pagaloin na lauriba thaudang singa du thagatki magna hai
ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯂꯩꯕꯗ ꯁꯥꯐꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯁꯨꯡ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯈꯣꯡꯐꯝ ꯁꯦꯠꯅ ꯂꯦꯞꯂꯦꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝ ꯄꯜꯂꯗꯨꯅ NDTVꯅ ꯔꯤꯄꯣꯔꯠ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯂꯩꯉꯥꯛꯅ ꯀꯨꯞꯅ ꯌꯦꯡꯂꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯕꯒ ꯂꯣꯏꯅꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯆꯠꯊꯕ ꯊꯕꯛꯁꯤꯡ ꯁꯣꯏꯗꯅ ꯂꯥꯛꯁꯤꯟꯒꯅꯤ CRPFꯀꯤ DGꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤ CRPFꯀꯤ ꯖꯪꯒꯜ ꯋꯥꯔꯐꯤꯌꯔ ꯌꯨꯅꯤꯠ ꯀꯣꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ NDTVꯒꯤ ꯄꯥꯎꯒꯤ ꯂꯤꯈꯨꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯒꯗꯕ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯁꯤꯡꯅ ꯃꯥꯡꯖꯤꯜ ꯊꯥꯔꯒ ꯆꯪꯁꯤꯟꯒꯅꯤ ꯃꯈꯣꯏꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯈꯠꯄ ꯑꯃꯁꯨꯡ ꯕꯪꯀꯔ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛꯁꯤꯡꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯈꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟꯁꯤꯡꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕꯦꯁ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯕ ꯑꯃꯁꯨꯡ ꯃꯤꯂꯤꯇꯦꯟꯁꯤꯡ ꯂꯥꯟꯊꯦꯡꯅꯕꯒ ꯂꯣꯏꯅꯅ ꯕꯪꯀꯔꯁꯤꯡ ꯊꯨꯒꯥꯏꯕ ꯑꯃꯁꯨꯡ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯁꯨꯡ ꯂꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯐꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯆꯪꯁꯤꯜꯂꯤ ꯃꯅꯤꯄꯨꯔꯗ ꯃꯄꯨꯡ ꯐꯥꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯖꯨꯟ 15ꯗꯒꯤ ꯆꯠꯊꯕ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯈꯤ ꯍꯧꯈꯤꯕ ꯖꯨꯟ 10ꯗ ꯆꯠꯊꯈꯤꯕ ꯑꯆꯧꯕ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯂꯩꯔꯣꯟ ꯕꯥꯏꯐꯩ ꯂꯩꯔꯣꯟ ꯃꯨꯂꯣꯏ ꯄꯤ ꯃꯣꯜꯗꯤꯡ ꯂꯩꯔꯣꯟ ꯈꯨꯅꯧ ꯑꯦꯔꯤꯌꯥꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯈꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ CRPF ꯔꯤꯄꯤꯠ ꯑꯦꯛꯁꯟ ꯐꯣꯔꯁ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣ ꯑꯃꯁꯨꯡ ꯑꯥꯔꯃꯤꯒꯤ ꯑꯄꯨꯟꯕ ꯇꯤꯝꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯨꯠꯂꯥꯏ ꯐꯨꯒꯠꯄ ꯑꯃꯁꯨꯡ ꯇꯥꯛꯊꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ Amit Shah ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯑꯍꯣꯡꯕ ꯂꯥꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯏꯟꯐꯤꯜꯇ꯭ꯔꯦꯁꯟꯅꯤ ꯉꯝꯈꯩꯗ ꯂꯩꯕ ꯃꯐꯝꯁꯤꯡꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯂꯥꯛꯂꯤꯕ ꯑꯍꯣꯡꯕꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯏꯟꯐꯤꯜꯇ꯭ꯔꯦꯁꯟꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯤꯂꯣꯃꯤꯇꯔ 1710 ꯁꯥꯡꯕ ꯉꯝꯈꯩ ꯂꯨꯄꯥ ꯀ꯭ꯔꯣꯔ 33,000 ꯆꯪꯅ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯇꯦꯟꯇꯟ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ